ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯡꯂꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯉꯥꯎꯊꯤꯕꯤ ꯍꯤꯌꯥꯏꯅꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯖꯨꯖꯨ꯫ ꯋꯥꯏꯈꯣꯡ ꯑꯃꯗꯤ ꯁꯨꯔꯥꯡꯊꯦꯜ ꯀꯧꯕ ꯂꯝꯗꯝ ꯑꯅꯤ ꯑꯁꯤ ꯊꯥꯏꯅ ꯃꯇꯝꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯃꯆꯥ ꯃꯁꯨ ꯄꯤꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯤꯆꯝ ꯐꯥꯎꯕ ꯈꯪꯅ ꯆꯥꯟꯅꯗꯨꯅ ꯃꯆꯥ ꯄꯤꯅꯗꯨꯅ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯂꯛꯈꯤ꯫ ꯋꯥꯏꯈꯣꯡ ꯂꯝꯗꯝꯗ ꯆꯥꯎꯔꯛꯄꯤꯅꯤ ꯅꯨꯡꯁꯤꯊꯣꯏ ꯍꯥꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯁꯤ꯫ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯍꯜ ꯂꯃꯟ ꯁꯤꯟꯅꯗꯨꯅ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯁꯨꯔꯥꯡꯊꯦꯜ ꯂꯝꯗꯝ ꯑꯗꯨꯒꯤ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯤꯕ ꯂꯣꯏꯖꯤꯡ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯨꯡꯁꯤꯊꯣꯏ ꯑꯃꯗꯤ ꯂꯣꯏꯖꯤꯡ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯂꯣꯏꯖꯤꯡ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯅꯨꯡꯁꯤꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯕ ꯐꯪꯖꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯍꯤꯌꯥꯏꯅꯨ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯈꯔ ꯃꯉꯥꯎ ꯊꯤꯔꯛꯏ꯫ ꯅꯨꯄꯥꯗꯧꯅ ꯇꯧꯏ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯀꯦꯕ ꯊꯣꯠꯄ ꯅꯧꯕꯒꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ꯫ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯃꯥꯗꯤ ꯑꯌꯥꯝꯕꯅ ꯅꯨꯄꯥꯒꯗ ꯁꯥꯟꯅꯩ꯫ ꯅꯨꯄꯥꯒꯤ ꯑꯣꯏꯕ ꯃꯁꯥꯟꯅ ꯍꯥꯏꯕꯗꯤ ꯀꯥꯎꯕ ꯊꯤꯟꯕ ꯐꯨꯅꯕ ꯆꯩꯅꯕꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯄꯥꯝꯅ ꯁꯥꯟꯅꯩ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯤꯌꯥꯏꯅꯨꯒ ꯍꯦꯛ ꯁꯥꯟꯅꯃꯤꯟꯅꯕ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯝꯊꯤꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯗꯤ ꯊꯥꯡ ꯇꯥ ꯑꯃꯗꯤ ꯂꯥꯟꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯉꯥꯡꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯍꯤꯌꯥꯏꯅꯨ ꯍꯣꯏꯗ ꯂꯥꯛꯄꯁꯤ ꯎꯅ ꯁꯥꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯍꯦꯛ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯈꯨꯠꯇ ꯎꯅ ꯁꯥꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯗꯨ ꯍꯤꯌꯥꯏꯅꯨ ꯈꯣꯏꯗ ꯂꯥꯛꯂꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯪꯒ꯭ꯔꯥ ꯑꯉꯥꯟꯕ ꯈꯔ ꯆꯞ ꯁꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ, ꯑꯩꯗꯤ ꯉꯁꯤ ꯁꯥꯟꯅꯕꯗꯅꯦ ꯑꯊꯧꯕ ꯂꯥꯟꯃꯤ ꯂꯣꯏꯖꯤꯡ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯎꯅ ꯁꯥꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯌꯥꯏꯅꯨꯒꯤ ꯃꯄꯥ ꯑꯊꯧꯕ ꯂꯥꯟꯃꯤ ꯂꯣꯏꯖꯤꯡꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯂꯦꯞꯄꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯃꯆꯤꯟꯗ ꯃꯪꯒ꯭ꯔꯥ ꯑꯉꯥꯟꯕꯁꯤꯡ ꯑꯗꯨ ꯆꯞ ꯁꯥꯏꯅ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯝꯊꯤꯟꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯃꯥꯒꯤ ꯃꯄꯥ ꯑꯊꯧꯕ ꯂꯥꯟꯃꯤ ꯂꯣꯏꯖꯤꯡꯒꯤ ꯃꯑꯣꯡ ꯇꯧꯔꯤꯕ ꯑꯗꯨ ꯈꯖꯤꯛ ꯈꯔꯥꯛꯇ ꯃꯥꯟꯕ ꯅꯠꯇꯦ, ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯃꯥꯟꯈ꯭ꯔꯦ꯫ ꯃꯁꯝ ꯈꯨꯀꯥꯛ ꯂꯥꯀꯥꯛ, ꯊꯥꯡ ꯈꯨꯌꯦꯞ ꯂꯥꯌꯦꯞ ꯑꯃꯗꯤ ꯂꯦꯞꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯄꯨꯔꯥ ꯂꯣꯏꯖꯤꯡꯅꯤ꯫ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯇꯧ ꯑꯗꯨ ꯍꯤꯌꯥꯏꯅꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯔꯥꯡꯊꯦꯜ ꯂꯝꯗꯝꯒꯤ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯧꯕ ꯂꯥꯟꯃꯤ ꯃꯀꯣꯛ ꯇꯣꯝꯆꯧꯕꯨꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯊꯧꯕ ꯂꯣꯏꯖꯤꯡꯕꯨꯅ ꯍꯦꯟꯅ ꯄꯥꯝꯅ ꯃꯇꯧ ꯇꯝꯅꯩ꯫ ꯆꯍꯤ ꯈꯔ ꯍꯟꯈꯤꯕꯒꯤ ꯇꯣꯝꯆꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯧꯕ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯃꯌꯥꯝꯅ ꯁꯛꯅ ꯁꯣꯟꯅꯕꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯂꯣꯏꯖꯤꯡꯕꯨꯅ ꯍꯦꯜꯂꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯍꯥꯏ, ꯇꯣꯝꯊꯤꯟ, ꯅꯪꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯌꯥꯝ ꯃꯥꯜꯂꯤ, ꯀꯃꯥꯏꯅꯕꯨ ꯃꯇꯧ ꯇꯝꯃꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯅꯅꯦ ꯇꯥꯛꯄꯤꯔꯛꯄꯅꯤ꯫ ꯊꯥꯏꯅ ꯃꯣꯏꯁꯨꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟ ꯁꯥꯟꯅꯕꯗ ꯅꯣꯏꯒꯤ ꯄꯥꯕꯨꯡ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯂꯣꯏꯖꯤꯡꯒꯤ ꯃꯇꯧ ꯌꯥꯝꯅ ꯇꯝꯂꯛꯏ ꯍꯥꯏꯌꯦ꯫ ꯑꯣ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯃꯊꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯖꯥꯠꯅꯤꯅꯦ ꯑꯗꯨꯗꯤ꯫ ꯅꯣꯏꯒꯤ ꯄꯥꯕꯨꯡꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯤꯁꯤꯗꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯥꯅ ꯃꯪꯒ꯭ꯔꯥ ꯑꯉꯥꯟꯕ ꯈꯔ ꯆꯥꯔꯤꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯥꯁꯨ ꯇꯣꯝꯊꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ, ꯐꯔꯦ ꯅꯪꯅꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯁꯥꯔꯅꯤ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯃꯀꯣꯛ ꯇꯣꯝꯆꯧꯗꯣ ꯁꯥꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯅꯨꯗꯨ ꯁꯨꯃꯥꯡꯒꯤ ꯎꯔꯨꯝ ꯂꯥꯡꯕ ꯖꯒꯥ ꯑꯃꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯈꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯧꯕ ꯂꯥꯟꯃꯤ ꯃꯀꯣꯛ ꯇꯣꯝꯆꯧꯒꯤ ꯈꯣꯟꯖꯦꯜ ꯁꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯂꯣꯏꯖꯤꯡ, ꯍꯧꯖꯤꯛꯃꯛ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯑꯩ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯂꯩꯔꯨꯆꯣ, ꯊꯤꯜꯂꯕꯅꯤ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯊꯤꯟꯗꯨ ꯏꯉꯛ ꯉꯛꯅ ꯍꯪꯉꯤ, ꯀꯩꯅꯣ ꯍꯤꯌꯥꯏꯅꯨ, ꯁꯥꯟꯅꯁꯦ ꯍꯥꯏꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯔꯛꯂꯤꯗꯤ? ꯍꯤꯌꯥꯏꯅꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯁꯤꯐꯝ ꯊꯣꯛꯇ꯭ꯔꯣ, ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯂꯣꯏꯖꯤꯡꯕꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯃꯀꯣꯛ ꯇꯣꯝꯆꯧꯅ ꯍꯦꯟꯅ ꯐꯝ ꯆꯥꯎꯏ, ꯑꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯌꯥꯊꯪ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯣ? ꯑꯁ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ, ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯃꯀꯣꯛ ꯇꯣꯝꯆꯧ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯁꯥꯔꯛꯎ꯫ ꯍꯤꯌꯥꯏꯅꯨꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫
ꯄꯤꯁꯨꯝ ꯑꯅꯤ ꯁꯨꯛꯆꯤꯟꯅꯔꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯀꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯔꯦ ꯐꯔꯦ ꯑꯩꯅꯦ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯁꯥꯔꯛꯂꯒꯦ ꯑꯗꯨꯕꯨꯔꯣ ꯁꯨꯔꯥꯡꯊꯦꯜ ꯂꯝꯗꯝꯒꯤ ꯃꯤꯁꯤꯡ ꯌꯥꯝꯂꯕ ꯈꯨꯟꯖꯥꯁꯤꯡ ꯑꯣꯏꯅ ꯁꯥꯔꯛꯂꯒꯦꯀꯣ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯂꯣꯏꯖꯤꯡꯒꯨꯝꯕ ꯃꯤꯁꯛꯇꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯊꯋꯥꯏꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯔꯛꯄ ꯋꯥꯗ ꯃꯥꯅ ꯍꯤꯛꯇꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ ꯆꯨꯝꯕ꯭ꯔꯥ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯟꯅꯔꯁꯤ ꯑꯁꯨꯝꯅ ꯇꯣꯝꯊꯤꯜ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯗꯨ ꯁꯥꯟꯅꯔꯝꯃꯤ ꯍꯤꯌꯥꯏꯅꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯇꯤꯌꯥꯗ ꯊꯣꯛꯄ ꯅꯨꯃꯤꯠꯀꯨꯝ ꯅꯨꯡꯁꯤꯊꯣꯏ ꯑꯃꯗꯤ ꯂꯣꯏꯖꯤꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯉꯥꯜ ꯊꯣꯛꯍꯟꯕꯤ ꯍꯤꯌꯥꯏꯅꯨꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝ ꯌꯦꯡꯖꯕꯤ ꯍꯤꯌꯥꯏꯅꯨꯅꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯈꯛꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯖꯩ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯕꯤꯔꯝꯃꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨ ꯄꯨꯟꯁꯤꯗ ꯑꯍꯦꯟꯕꯅꯦ ꯈꯛ ꯄꯥꯝꯕ ꯌꯥꯗꯦꯀꯣ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯈꯔ ꯑꯗꯨꯅ ꯑꯗꯨꯃꯛ ꯄꯦꯟꯊꯣꯛꯄ ꯑꯣꯏꯒꯗꯕꯅꯤ ꯅꯪꯒꯤꯅꯦ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯋꯥꯠꯇꯦ ꯁꯦꯠꯅꯕꯒꯤ ꯋꯥꯠꯇꯦ ꯃꯗꯨꯗꯒꯤ ꯑꯍꯦꯟꯕ ꯑꯃꯠꯇ ꯄꯥꯝꯂꯣꯏꯗꯕꯅꯤ ꯃꯁꯤꯅꯤ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯅ ꯇꯠꯇꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯃꯒ ꯃꯥꯒꯤ ꯄꯦꯟꯊꯣꯛꯄ ꯃꯑꯣꯡꯗꯤ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯦ ꯍꯤꯌꯥꯏꯅꯨꯒꯤ ꯑꯣꯏꯅꯁꯨ ꯃꯥꯒꯤ ꯄꯦꯟꯊꯣꯛꯄ ꯑꯁꯤ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨꯅꯤ ꯌꯨꯝꯗꯒꯤ ꯍꯦꯟꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯂꯣꯏꯖꯤꯡꯒꯤ ꯃꯐꯝꯗꯗꯤ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯏꯪꯅ ꯆꯤꯛꯅ ꯆꯥꯍꯣꯡ ꯉꯥꯍꯣꯡꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯥꯟꯕ ꯂꯝꯗꯝ ꯑꯗꯨꯕꯨꯅꯤ ꯃꯁꯤꯃꯛꯅꯤ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯂꯣꯏꯖꯤꯡꯅ ꯑꯀꯤꯕ ꯂꯩꯇ ꯄꯦꯟꯊꯣꯛꯄ ꯊꯤꯗꯅ ꯃꯥꯒꯤ ꯁꯨꯔꯥꯟꯊꯦꯟ ꯀꯧꯕ ꯂꯝꯗꯝ ꯑꯗꯨꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯕ ꯄꯥꯝꯃꯨꯗꯕꯁꯨ ꯍꯤꯌꯥꯏꯅꯨꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯑꯗꯨꯋꯥꯏ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯂꯣꯏꯖꯤꯡꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯈꯨꯟꯖꯥꯁꯤꯡꯅ ꯇꯠꯇꯅ ꯁꯪꯅ ꯁꯣꯟꯅꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯂꯣꯏꯖꯤꯡꯗꯤ ꯃꯌꯨꯝꯗ ꯄꯥꯛꯅ ꯂꯩꯔꯝꯗꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯇꯨꯅ ꯂꯥꯟ ꯌꯥꯎꯕ ꯇꯣꯏꯅ ꯆꯠꯈꯤ ꯃꯥꯒꯤ ꯃꯄꯥꯅ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯇꯨꯅ ꯂꯥꯟ ꯌꯥꯎꯕ ꯆꯠꯈ꯭ꯔꯒ ꯃꯁꯥ ꯏꯆꯣꯛ ꯆꯣꯛꯊꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯍꯤꯌꯥꯏꯅꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯦ ꯃꯌꯥꯝꯅ ꯁꯛꯅ ꯁꯣꯟꯅꯔꯦ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕ ꯖꯥꯠꯅꯤꯗꯅ ꯑꯋꯥ ꯑꯅꯥ ꯃꯈꯣꯏꯗꯅꯗ ꯄꯨꯔ ꯃꯥꯜꯂꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯈꯨꯟꯖꯥꯁꯤꯡꯒꯤꯗꯤ ꯁꯝꯕꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡ ꯆꯤꯗ ꯆꯤꯔꯛꯂꯕꯗꯗꯤ ꯃꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯅꯁꯨ ꯏꯆꯪ ꯊꯣꯛꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯂꯣꯏꯗꯣ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯂꯣꯏꯖꯤꯡ ꯑꯁꯤ ꯃꯌꯥꯝꯒꯤ ꯄꯦꯟꯅꯅꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯄꯦꯟꯅꯅꯕ ꯑꯃꯗꯤ ꯁꯨꯔꯥꯡꯊꯦꯜ ꯂꯝꯗꯝꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯄꯦꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯩꯕ ꯐꯪꯂꯝꯗꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯗꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯟ ꯌꯥꯎꯕ ꯆꯠꯈꯤꯔꯝꯃꯤ ꯌꯨꯝꯗꯨꯗ ꯅꯨꯡꯁꯤꯊꯣꯏ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯂꯩꯔꯝꯃꯤ ꯍꯤꯌꯥꯏꯅꯨꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯅꯥꯛ ꯑꯗꯨꯗ ꯃꯇꯣꯝꯇ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯅ ꯂꯥꯞꯅ ꯃꯈꯨꯠꯇ ꯈꯧꯖꯥꯎ ꯑꯃ ꯄꯥꯏꯔꯒ ꯍꯜꯂꯛꯏꯕꯗꯨ ꯍꯤꯌꯥꯏꯅꯨꯅ ꯎꯔꯝꯃꯤ ꯑꯌꯥ ꯄꯥꯕꯨꯡ ꯂꯥꯛꯂꯤ ꯍꯤꯌꯥꯏꯅꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯃꯄꯥꯗ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡ ꯎꯖꯕ ꯐꯪꯕ ꯑꯁꯤꯗ ꯂꯣꯏꯖꯤꯡꯁꯨ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯄꯝꯂꯒ ꯃꯌꯨꯝꯗ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯂꯤ ꯊꯥ ꯑꯃ ꯑꯅꯤꯗꯤ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯃꯈꯣꯏꯗꯨ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥꯁꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯑꯗꯣ ꯀꯨꯏꯅ ꯆꯠꯇꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯊꯣꯛꯂꯔꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯗꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯨꯔꯥꯟꯊꯦꯜ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯗ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯍꯟꯗꯛ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯏ ꯍꯥꯏ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯅ ꯌꯦꯡꯂꯨꯗꯕ ꯌꯥꯗ꯭ꯔꯤ ꯍꯞꯇꯥ ꯑꯃ ꯀꯩ ꯑꯃ ꯂꯩꯔꯛꯇꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯁꯥꯒꯩꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯔꯩ ꯃꯔꯥꯛ ꯈꯔ ꯇꯧꯅꯔꯛꯂꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯑꯄꯥꯝ ꯄꯥꯝꯗ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯤ ꯅꯨꯡꯁꯤꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ ꯃꯗꯨꯁꯨꯅꯦ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯃꯊꯧꯅꯤꯗꯣ
lam chathokpadane lainingthau leimanen anibo pukningda thagonabiyuko hoi hoi nangso nachanupi ase senaduna cheksinna leiramo ai kuina leiraglo thuna yumda halakani naya thangdo kokthakta hapsari asumna magi nupi oiribi nusi thoinasu loijingda harau harauna kaina bidai pirami adubo mapa ibungo loijingi wa tabada machanupi hiyainudi wakhal yamna nungai jaramdi machanupi gi matawdo uraga mapa ibungo loijingna machanupi bu pamkhatli aduga magi nupi da haireklami loisiro kaithena chalusi aiga ichanupi ga konthongda ngairamage asumna hairamlaga mapa macha anidu konthonglomda asum laklami ngihak leiraga magi nupi nungsi thoichu tholakli aduga kaithen taba lambel adomda makoi ahumdu punna laklami loijingna hai aikoi ahum asumna punna kaithen daga chatabase kuiredako waikhong lamdamgi potyonba mi mayam amasu laklomgani makoida yungi pau sinkibasu yaragani nungsi thoina hoi ima pabungdo kamdauri haidana pau sinkiba haibaduni asumna makoi ahum yamna nungsi chanana harau tayamna kaithen chatminnaba aduna machanupi hiyainugi apenba oirami kaithel manung aduda deliba miyoi sing adusu jat bijat khaidi anem awang leiti magi ngamnanaba haidana thonaraktuna hingnaba hotnari sana lupa hensang napi mana masing atangma makhangi nungsing amadi sena chanaba phijon kaya suyoli waikhong lamdamgi miyoi sing thengnaba aduda nungsi thoina wari kaya sanai awa nungai tatok tasin tawi makhoigi wari adu hiyainu sumunna tari numidang wairam ja chalakpa matam adwai phobadi makhoi kaithel aduda lei mama ibe manungsi thoina su mapamda magi oiba pau kaya senki mapa ibungo loijingnasu sen mayam ama piduna layekpa nupa amada makhoi ahungi apunba lai ama yehalli aduga lai adu puduna mayumda amu halaklami hiyainu mabukningda nokphet tawi masi wiramba tai apenba haibado sidagi hena nungaiba apenba amamuk leitri matam khara haujinkre haujikti hiyainu su sahi 12 hairagli noma numit amade sana konungdagi lami khara laktuna loijingda pau ama tamlamlaga chatkre pau adu khara luba pau oigani loijing matomta khanbada wakhan thoktaduna khwaidagi athoiba lami mako tomchobu kauduna makoi ani punna kumna khanarami numit adugi hek nonganbada loijingdo magi nupi amade macha nupida kaina bidai piramlaga chatkirami kadaida chatkani kayam kuina leirakani hairamde handakti yamna luba thabak amani khak hairamba aduda magi nupi nungsi thoinasu kupthana hanglamde loijingna yumna leitringai matam khara adu hiyainu amade nungsi thoi makhoi ani khak tarak yum aduda yamna nungairamde no manumit amadade hiyainu na matomta sumang matongi pukri macha adugi mapanda sanaduna leirami hiyainu na sanana makhoigi yumlomda yengthorakpa matamda makhoi yumgi mathak aduda miyoi khara leptuna leiba adu urami yum mathakta lepliba miyoi adugi sabal adu nupagi sabani amuba machugi phijon seli mamai pumba khumjilli mamit adu khaktani phaliba tanja aduda magi mama ibema nungsi thoidu prap sumang matol aduda chenthораktuna yum mathak aduda lepliba nupa aduda hairami nakhoibo kana oirabano wari sanasi la makhadane kumtharaklaga aiga phajana sanasi adumna yum mathaktadi lepiganu wado hairaga amu machanupi da onsinduna mama ibe manusi thoina hairaglami imagi hiyaino isadi maramopini imungda changno imane makhoiga wari sanagi changu asumna mama ibe manusi thoina themnau tawduna machanupi hiyainu bo imungda changhannabu hotnarami hiyainu na ima makhoi si kanano aikhoi gine yumda sum lakpa mi ora mali chang imane moiga wari sanagi mapanda thorokanu ko thong na chena lo silaga layu ko hiyainu su singnabadi phawi mamagi wahai aduda adubuma karisu hairamda imungda changkhirami aduga mama ibe manungsi thoina haibegi matung ina thong na adu chena lo silami imungda tumina leiba ngamlamde hiyainu Paglangi ahoba amada mamit nama isinduna mamit nama ama panglaga mamana kari tauri haina yenglaklami yengluba matamdadi sumang matongi pukhi maza adugi mapanda phi amuba setpa mamai khumjinba miyoi kharana magi mamada thang amadi tana landarakli badu uraklami magi mama adusu tumina leithokti
ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯨꯠ ꯊꯥꯔꯛꯂꯤꯕ ꯑꯗꯨ ꯉꯥꯛꯊꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯊꯣꯏꯒꯤ ꯆꯩꯐꯨꯗ ꯐꯤ ꯑꯃꯨꯕ ꯁꯦꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯔ ꯑꯃꯗꯤ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ꯫ ꯇꯁꯦꯡꯅ ꯍꯤꯌꯥꯏꯅꯨ ꯉꯛꯄꯁꯨ ꯐꯥꯎꯏ꯫ ꯃꯥꯒꯤ ꯃꯃꯥꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯐꯤ ꯑꯃꯨꯕ ꯁꯦꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯉꯥꯛꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯅ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯊꯣꯏ ꯃꯁꯥ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ꯫ ꯐꯤ ꯑꯃꯨꯕ ꯁꯦꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯑꯁꯨꯝ ꯌꯥꯝꯈꯠꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯊꯣꯏꯁꯨ ꯂꯝꯕꯥꯅꯕ ꯋꯥꯔꯛꯂꯝꯃꯤ꯫ ꯃꯥꯏꯊꯣꯡꯗꯨ ꯍꯨꯃꯥꯡꯅ ꯃꯔꯤꯛ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯊꯣꯏꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯃꯗꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯎꯕꯗ ꯍꯤꯌꯥꯏꯅꯨꯅ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯑꯃꯅ ꯂꯨꯆꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯐꯤ ꯑꯃꯨꯕ ꯁꯦꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯤꯌꯥꯏꯅꯨꯅ ꯐꯖꯅ ꯂꯣꯠꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯊꯣꯏꯒ ꯀꯨꯞꯅ ꯋꯥꯔꯤ ꯈꯔꯗꯤ ꯁꯥꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯨꯅꯨ ꯈꯔꯒꯤ ꯃꯈꯣꯡꯗ ꯆꯦꯄꯥꯎ ꯈꯔ ꯏꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝꯗ ꯊꯥꯈꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡꯒꯤ ꯑꯊꯣꯏꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯡꯁꯤꯊꯣꯏꯅ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯗꯨ ꯋꯥꯈꯜ ꯖꯥꯠ ꯈꯟꯗꯕꯗꯤ ꯅꯠꯇꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯃꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯊꯣꯏ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯑꯀꯟꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯛꯈꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯥ ꯃꯁꯥꯅ ꯈꯪꯖꯩ ꯀꯝꯗꯧꯅ ꯀꯔꯤꯅꯣ ꯃꯥꯒꯤ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯗꯗꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯈꯤꯗ꯭ꯔꯤ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯂꯥꯟꯊꯣꯛꯇꯅ ꯂꯩꯈꯤ ꯃꯃꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯊꯣꯏ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯩꯔꯥ ꯑꯃꯃꯝ ꯊꯥꯟꯈꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯈꯪꯏ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯊꯣꯏꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯕꯨ ꯍꯜꯂꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯍꯥꯏꯕ꯫ ꯍꯞꯇꯥ ꯑꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯅꯨꯡꯁꯤꯊꯣꯏꯅ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯒꯤ ꯉꯛꯁꯝꯗ ꯅꯨꯡꯁꯤꯅ ꯆꯦꯛꯁꯤꯟꯅ ꯁꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯥꯅ ꯆꯍꯤ 19 ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯂꯤꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯋꯥꯏꯈꯣꯡ ꯂꯝꯗꯝꯗ ꯆꯠꯇꯨꯅ ꯄꯨꯊꯤꯕ ꯀꯧꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯪꯖꯪꯐꯝ ꯂꯧꯗꯨꯅ ꯂꯩꯌꯨꯀꯣ꯫ ꯍꯤꯌꯥꯏꯅꯨꯅ, ꯀꯩꯒꯤꯅꯣ ꯏꯃꯥ, ꯑꯩꯗꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯅꯤꯡꯉꯦ꯫ ꯅꯨꯡꯁꯤꯊꯣꯏ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ, ꯀꯔꯤꯁꯨꯅꯦ ꯈꯜꯂꯨꯒꯅꯨ꯫ ꯄꯨꯊꯤꯕ ꯀꯧꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯍꯦꯛ ꯊꯦꯡꯅꯔꯕꯗꯤ ꯃꯥꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯕꯤꯒꯅꯤ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯗꯁꯨ ꯏꯆꯥꯅ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕ ꯃꯤꯁꯛꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨꯗꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯄꯔꯞ ꯆꯦꯟꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯣꯏꯖꯤꯡꯒꯤ ꯐꯤꯚꯝ ꯑꯗꯨ ꯑꯣꯟꯊꯣꯛꯅ ꯀꯥꯏꯔꯝꯂꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯉꯥꯡ ꯉꯥꯡꯁꯤꯟꯅ ꯎꯔꯤ꯫ ꯀꯞꯂꯨꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯋꯥꯕꯒꯤꯔ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗꯦ ꯍꯤꯌꯥꯏꯅꯨꯅ꯫ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯒꯤ ꯑꯗꯨ ꯀꯥꯏꯔꯕ ꯐꯤꯚꯝ ꯑꯗꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯅꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯤꯠꯇ ꯎꯕꯁꯨ꯫ ꯂꯣꯏꯖꯤꯡꯗꯨ ꯄꯨꯔꯞ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯣꯏꯖꯤꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯏꯃꯨꯡ ꯑꯗꯨꯃ ꯄꯨꯝꯅꯤꯟ ꯅꯤꯟꯈꯤ꯫ ꯂꯣꯏꯖꯤꯡ ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯊꯣꯏ ꯑꯗꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯎꯖꯕ ꯐꯪꯈꯤꯗ꯭ꯔꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯂꯥꯟꯃꯤꯁꯤꯡꯁꯦ ꯑꯄꯪꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯥꯒꯤ ꯅꯨꯄꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕ ꯁꯔꯨꯛ ꯌꯥꯕ ꯉꯝꯗꯦ꯫ ꯐꯤ ꯑꯃꯨꯕ ꯁꯦꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯝꯗꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯌꯦꯛꯅꯕ ꯉꯥꯛꯇꯅꯤ꯫ ꯅꯤꯡꯊꯧꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯃꯥꯒꯤ ꯃꯤꯆꯝ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯈꯟꯗꯨꯅ ꯇꯥꯏꯅꯔꯛꯄꯅꯤ꯫ ꯂꯣꯏꯖꯤꯡ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯤ꯫ ꯃꯥꯒꯤ ꯂꯩꯐꯝꯁꯨ ꯃꯈꯣꯏꯅ ꯈꯪꯈ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯔꯤ ꯈꯪꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯕꯨꯁꯨ ꯑꯃꯨꯛ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯏ꯫ ꯃꯐꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯊꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯂꯣꯏꯖꯤꯡꯗꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯊꯣꯏꯕ ꯂꯥꯟꯃꯤꯒꯤ ꯐꯝꯗꯒꯤ ꯄꯣꯊꯥꯔꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯠꯈꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯤꯖꯤꯟꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯣꯏꯖꯤꯡꯅ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯅꯕ ꯈꯣꯡꯁꯥꯟꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯍꯤꯌꯥꯏꯅꯨꯕꯨ ꯃꯥꯒꯤ ꯃꯔꯨꯞ ꯁꯩꯗꯥꯡꯕꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯁꯩꯗꯥꯡꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯨꯔꯥꯡꯊꯦꯟ ꯂꯝꯗꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯍꯩꯂꯣꯏꯁꯪ ꯑꯗꯨꯒꯤ ꯑꯣꯖꯥ ꯃꯀꯣꯛꯅꯤ꯫
Tasengna hairabada saidangbasu lamdam adugi khwaidagi sakti leiba miyoisingi manungda amani. Saidangbana loijingda asumna wasaklami. Itaugi apambagi matung ina aina hiyainuna chahi 19 hairakpada waikhong lamdamda mabu soidana pugani. Asumna numit adudagi hauna hiyainu adu saidangbagi manakta leiki. Saidangbanasu hiyainubu machada machagumna nungsina yuklami. Hiyainusu saidangbaga loinana mahailoisang aduda leiba hainari. Amadi anisuba yumni hainasu khankirami. Mahailoisang adugi parikya numitta hiyainuna magi mapaloijingbu ngaijarami. Adubo loijingi mahutta khwaidigi athoiba lalmi mako tomchou oina laklami. Tomchou na hai isade mahi onthokna haikre haina taida khara leirabadi nangi napagumna matik mogul leiba misak soidana oiraklagani. Hiyainuna aidi pabungumba misak ama oiningde. Pabungdi miyamgi khalingai imagi aroiba miku foba unaba fangide. Matik mathawna maringje leiba mi ai oiningde. Haina hiyainudu icham chamba misak amagum mayamga punna tona tinaduna leirami. Matamgi matung inna mahiloisang aduda tamliba satra satri singna hiyainubu lamhenbi ozana para taklingai natraga amada leibi ngausinnabi hiyainu oina masakhangwiki. Adubu hiyainuna magi mahaina mahiloisang adugi oza phoba maithiba bikiba adudi kananasu ningsingbigide. Madumagni hiyainuna pamjabasu. Asum tawna hiyainudu mahiloisang aduda oza saidangbaga punna leiminarami. Adubu karigumba matamda magi mapaloijingbusu yamna ningsinglami. Pabo nangbo kadaida leibagi? Ai pabungbu yamna uningi. Ai hujikti leisabi maza fare pabo. Mahiloisang adugi kalen suti thaba matamda hiyainudu ujau amagi makhongda phamduna leirami. Aduga satra satri mahiloising aduso magi mama mapasingna lawba laklaga chatkiba adu yenglami. Madugi matung masu oza saidangbaga loinana saidangbagi yumda halaklami. Numit adugi ahing phana thengla fowa hiyainu tumba yade. Tumba yadabaduna magi kadagi tholaklami. Tanja chana saidangbagi ka aduda thawmai ngalaga leiramba adu ubada hiyainu ka adugi manungda jangsilli. Oza kaidore haujik foba tumdrabadi kari tawramino? Aigi janaraba marup ama ngasi leikire. Magi wakhan khalambani. O nungaiteda siba haibasina taibang miyoibada kayamu yamna chaina pibano haibado yengune. Saidangbana marup ado afaba midi nateda mana hinglingai matamda mayamgidamakta phattaba mangnaba ngakta tawrambani. Maso minane khuwa thina halami. Maram asigini ko aikhoina hinglingai matamda mayamgi afaba khajikta oirabasu tawramu hairibase. Hiyainuna ado oza siriba miyoi adubo kayamu yamna phattaba mi oirajano? Thaina mana kari phattaba thabak tawrambagi? Yamna tawramida haibigine loiba nayu. Asumna oza saidangbana sikiba miyoi adugi maramda hiyainuda wari kaya lirami. Okhakti phattaba mi oiba jani khali hiyainusu magi ozana liriba wari adu taraga ahinga thengba aduda thawmaigi mangalaktuda magi ozana wari liba adu thaina matam amada magi mamanu sithoina mangonda wari kaya likiba adu khangningsingda ami. Haujikti hiyainunasu oza saidangbabu magi mapagumna khankri aduga mahiloisang adubusu mayungumna lawkri. Hiyainudu mapukningda khalli. Oza ama oiduna mahiloisang asida satra satri mayamga ingna leibabo hena pharanida. Oza saidangbanasu hiyainubu masamakni khanduna akhakpa leitana mahi kaya tambirami. Adudasu natte oza saidangbana hiyainubu warak chena loinaki. Noma numit amani mahiloisang aduda oza saidangbana satra satri mahailoi mayamgi mamangda leptuna asumna hairaklami. Mahailoi mayam haujikti anauba lalong ama taklasiko. Asumna ozana para taklingai mahailoi mayam adu tumin leinaki. Adubo lamhenbi hiyainudi pukning changna tabide. Hiyainudu mapukningda khalli. Aibu kamdawna mapanda chentoksige. Para taklinene tawrisisu sukta hek taningdeda. Asumna uchinna chinna matam khara haujinkri. Hiyainudu mapanda tholai
ꯑꯗꯨꯒ ꯃꯍꯩꯂꯣꯏꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯎꯃꯪ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯃꯇꯣꯝꯇ ꯐꯝꯃꯤ꯫ ꯂꯩꯃꯥꯏꯗꯨꯗ ꯆꯩꯇꯦꯛ ꯑꯃꯅ ꯇꯧꯔꯒ ꯀꯣꯔꯣꯏ ꯀꯣꯏꯕ ꯁꯛꯇꯝ ꯑꯃ ꯌꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯏꯗ ꯁꯩꯗꯥꯡꯕꯅ ꯇꯥꯈꯤꯕ ꯐꯨꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯥꯒꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯂꯤ꯫ ꯏꯈꯪ ꯈꯪꯍꯧꯗ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯃ ꯀꯟꯅ ꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯤꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝ ꯑꯗꯨꯗ ꯊꯦꯡꯅ ꯅꯧꯅ ꯖꯒꯣꯏ ꯁꯥꯔꯛꯂꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯤꯠꯇ ꯎꯔꯤ ꯃꯥꯒꯤ ꯑꯣꯖꯥ ꯁꯩꯗꯥꯡꯕꯅ ꯎꯅꯥ ꯃꯔꯛ ꯑꯗꯨꯗ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝꯗ ꯐꯨꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯥꯛꯄꯒꯤ ꯁꯛꯇꯝ ꯑꯃ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝ ꯑꯗꯨꯗ ꯐꯨꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯏ ꯃꯥ ꯎꯃꯪ ꯑꯗꯨꯗ ꯃꯇꯣꯝꯇ ꯐꯨꯅꯕꯒꯤ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯇꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯆꯥꯅ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯆꯨꯕ ꯈꯪꯗ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯑꯗꯨꯃꯛ ꯐꯨꯅꯕꯒꯤ ꯂꯥꯂꯣꯡ ꯑꯗꯨ ꯇꯝꯂꯤ꯫ ꯏꯀꯥꯟ ꯀꯥꯟꯅꯗ ꯍꯤꯌꯥꯏꯅꯨꯒꯤ ꯃꯁꯥ ꯄꯨꯝꯕ ꯅꯣꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯎꯔꯒ ꯑꯎꯕꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯤ, "ꯀꯅꯥꯅꯣꯅꯦ ꯑꯥꯗ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯁꯥꯇꯤꯟ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯈꯩ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯣ? ꯑꯣꯖꯥꯅ ꯄꯔꯥ ꯇꯥꯛꯂꯤꯉꯩꯗꯅꯦ ꯃꯇꯣꯝꯇ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅꯤ." ꯑꯁꯨꯝꯅ ꯑꯎꯕꯁꯤꯡꯅꯗꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯂꯗꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯀꯔꯤ ꯌꯦꯡꯂꯤ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯍꯤꯌꯥꯏꯅꯨꯅ ꯊꯑꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯥꯅ ꯇꯝꯂꯤꯕ ꯂꯥꯂꯣꯡ ꯑꯗꯨ ꯃꯃꯨꯠ ꯇꯥꯅ ꯐꯖꯅ ꯈꯪꯕ ꯑꯗꯨꯅꯤ꯫ ꯅꯣꯡꯗꯨꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯆꯨꯔꯛꯂꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯂꯥꯂꯣꯡ ꯇꯝꯕ ꯂꯦꯞꯇꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯤꯌꯥꯏꯅꯨꯅ ꯆꯤꯝꯕꯥꯟ ꯈꯖꯤꯛ ꯂꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯍꯤꯌꯥꯏꯅꯨꯗꯨ ꯃꯈꯣꯏꯒꯤ ꯃꯍꯩꯂꯣꯏꯁꯪ ꯑꯗꯨꯒꯤ ꯑꯣꯖꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯤꯜꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯑꯣꯖꯥ ꯁꯩꯗꯥꯡꯕꯅ ꯊꯤꯡꯂꯔꯦ꯫ "ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡ ꯇꯥꯗꯧꯔꯕꯅꯤ, ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯣ꯫ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯁꯥꯖꯤꯟꯅꯔꯒ ꯅꯪꯅ ꯈꯣꯏ ꯆꯣꯞꯄ ꯆꯠꯇꯣꯏꯗꯣ ꯑꯩꯁꯨ ꯈꯪꯏ." ꯑꯁꯨꯝꯅ ꯑꯣꯖꯥ ꯁꯩꯗꯥꯡꯕꯅ ꯃꯥꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈ꯭ꯔꯕꯗ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯆꯠꯇꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯑꯣꯖꯥ ꯁꯩꯗꯥꯡꯕꯒꯤ ꯃꯀꯣꯛ ꯂꯥꯟꯗꯨꯅ ꯆꯣꯡꯈꯠꯈ꯭ꯔꯦ꯫ ꯃꯈꯨꯠ ꯃꯈꯣꯡ ꯊꯨꯕ ꯑꯣꯖꯥ ꯁꯩꯗꯥꯡꯕꯅꯤ꯫ ꯃꯥꯁꯨ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯍꯤꯌꯥꯏꯅꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯊꯤꯡꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯅ ꯍꯥꯏꯅ ꯍꯤꯌꯥꯏꯅꯨꯅ ꯑꯣꯖꯥ ꯁꯩꯗꯥꯡꯕꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨ ꯅꯦꯠꯂꯝꯂꯒ ꯆꯣꯡꯈꯠꯈꯤ꯫ ꯑꯣꯖꯥ ꯁꯩꯗꯥꯡꯕꯅ, "ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ!" ꯍꯤꯌꯥꯏꯅꯨꯁꯨ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯃꯥꯏꯗ ꯈꯨꯔꯨꯅ ꯅꯝꯂꯒ ꯇꯥꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯖꯥ ꯁꯩꯗꯥꯡꯕꯗ ꯌꯦꯡꯗꯨꯅ ꯍꯪꯉꯤ, "ꯑꯣꯖꯥꯅ ꯐꯥꯕ ꯉꯝꯃꯣꯏꯗ ꯑꯩꯁꯦ?" ꯑꯣꯖꯥ ꯁꯩꯗꯥꯡꯕ ꯁꯥꯎꯗꯦ, ꯍꯣꯏꯅ ꯑꯗꯨꯝ ꯈꯨꯝꯃꯤ, "ꯍꯩꯔꯦ ꯏꯆꯥꯁꯦ." ꯑꯣꯖꯥ ꯁꯩꯗꯥꯡꯕꯁꯨ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯩ ꯃꯆꯥ ꯑꯗꯨꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯇꯞꯂꯞꯅ ꯊꯣꯝꯃꯤ꯫ "ꯅꯪꯅ ꯀꯔꯤꯅ ꯇꯤꯛꯅ ꯄꯥꯜꯂꯛꯏꯗꯨꯅ ꯑꯩꯒꯤ ꯂꯦꯡꯖꯨꯝꯗ ꯆꯣꯡꯈꯠꯂꯤꯕ? ꯑꯩꯒ ꯂꯝꯕꯥ ꯄꯥꯕ ꯅꯪ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ, ꯅꯁꯥꯒꯤ ꯆꯥꯡ ꯌꯦꯡꯉꯨ." ꯍꯤꯌꯥꯏꯅꯨꯅ, "ꯍꯣꯏ ꯑꯣꯖꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯑꯣꯖꯥꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏꯅꯤ. ꯀꯅꯥꯃꯠꯇꯅ ꯑꯣꯖꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏꯕ." ꯋꯥꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯍꯤꯌꯥꯏꯅꯨꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ, "ꯃꯥꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯧꯉꯩ ꯍꯧꯔꯛꯂꯒ." ꯍꯤꯌꯥꯏꯅꯨꯒꯤ ꯊꯧꯋꯥ ꯁꯥꯗꯕ ꯃꯇꯧ ꯑꯗꯨꯗ ꯑꯣꯖꯥ ꯁꯩꯗꯥꯡꯕꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯒꯤ ꯐꯨꯅꯕꯒꯤꯅꯦ ꯂꯥꯂꯣꯡ ꯑꯗꯨꯗ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯂꯝꯈꯤꯔꯣꯏꯅꯦ." ꯍꯤꯌꯥꯏꯅꯨꯅ, "ꯑꯁꯣꯏꯕ ꯂꯩꯇꯕ ꯉꯝꯕ ꯃꯤꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯩꯁꯨ ꯅꯪꯁꯨ ꯃꯥꯁꯨ ꯂꯣꯏꯅ ꯁꯣꯏꯔꯤ ꯉꯥꯛꯇꯅꯤ." ꯑꯣꯖꯥ ꯁꯩꯗꯥꯡꯕꯅ, "ꯍꯩ, ꯅꯆꯤꯟꯗꯣ ꯄꯦꯇꯣꯛ ꯄꯦꯇꯣꯛ ꯈꯨꯝꯃꯛꯀꯅꯨꯅꯦ. ꯅꯪꯁꯦ ꯐꯨꯅꯕꯒꯤ ꯂꯝꯗ ꯌꯥꯝꯅꯅꯦ ꯍꯩꯁꯤꯡꯕ ꯑꯉꯥꯡ ꯑꯃꯅꯤ. ꯅꯁꯥꯅ ꯊꯋꯥꯏ ꯌꯥꯎꯗꯕꯒꯤ ꯁꯣꯏꯕꯅꯤꯅꯦ. ꯃꯤꯅ ꯈꯤꯇꯪ ꯉꯥꯡꯆꯩ ꯇꯧꯔꯕꯁꯨ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯇꯧꯁꯤꯟꯅꯗꯨꯅ ꯍꯦꯛꯇ ꯆꯤꯠꯂꯤ ꯊꯣꯛꯈꯤꯕ. ꯅꯣꯡꯃꯗꯤꯅꯦ ꯅꯪꯀꯣ ꯗꯁꯥ ꯇꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ. ꯃꯇꯝ ꯑꯗꯨꯗꯗꯤꯅꯦ ꯅꯪꯅ ꯇꯧꯁꯤꯟꯅꯔꯤꯕ ꯑꯣꯏꯅ ꯁꯤꯜꯂꯒ ꯂꯩꯊꯣꯛꯏꯕ ꯃꯌꯥꯝꯗꯣ ꯌꯥꯔꯣꯏꯀꯣ. ꯑꯗꯨꯀꯥꯟꯗꯗꯤ ꯅꯪ ꯀꯔꯤ ꯇꯧꯒꯗꯧꯔꯤ ꯍꯥ?" "ꯑꯩꯁꯨ ꯈꯪꯗꯦ. ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇꯨꯗ ꯊꯣꯛꯂꯛꯄ ꯋꯥꯈꯟꯗ ꯂꯥꯛꯄꯗꯨꯅꯤ ꯇꯧꯗꯣꯏꯁꯦ." ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯍꯤꯌꯥꯏꯅꯨꯗꯨ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯣꯖꯥ ꯁꯩꯗꯥꯡꯕꯅ, "ꯑꯉꯥꯎꯕꯤꯁꯤꯗꯤ!" ꯑꯁꯨꯝꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯑꯣꯖꯥ ꯁꯩꯗꯥꯡꯕꯅꯁꯨ ꯃꯥꯒꯤ ꯃꯆꯥ ꯁꯛꯂꯕꯤ ꯍꯤꯌꯥꯏꯅꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯆꯍꯤ 19 ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯥꯂꯣꯏꯁꯤꯡꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯏꯈꯣꯡ ꯂꯝꯗꯝꯗ ꯊꯤꯟꯊꯤꯒꯅꯤ ꯈꯟꯕꯗ ꯑꯣꯖꯥ ꯁꯩꯗꯥꯡꯕꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯟꯕꯤ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯤꯡꯂꯝꯃꯤ꯫